ꯍꯧꯖꯤꯛꯀꯤ ꯅꯪꯅ ꯍꯥꯏꯈꯤꯕꯗꯣ ꯑꯃꯨꯛꯀ ꯍꯥꯏꯔꯣꯕ ꯐꯩ ꯑꯃꯨꯛ ꯍꯥꯏꯔꯣ ꯑꯩ ꯀꯣꯄꯤ ꯀꯌꯥ ꯍꯧꯕꯒꯗꯣ ꯀꯅꯥꯅꯣ ꯈꯪꯗꯦ ꯃꯥꯒꯤ ꯐꯨꯏ ꯊꯝꯅꯤ ꯕꯣꯏ ꯃꯥꯒꯤ ꯐꯨꯏ ꯊꯝꯅꯤ ꯕꯣꯏ ꯐꯨꯕꯤꯔꯣꯅꯦ ꯅꯣꯏꯅ ꯃꯤ ꯑꯁꯤꯕꯗꯨꯕꯨ ꯊꯝꯃꯝꯃꯣ ꯍꯥꯏꯗꯨꯕꯨ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯕ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯣꯟꯈ꯭ꯔꯕꯗꯨꯕꯨ ꯈꯨꯝꯗꯦ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯣꯟꯈ꯭ꯔꯕ ꯃꯤ ꯑꯁꯤꯕꯗꯨꯕꯨ ꯑꯩꯈꯣꯏꯗ ꯄꯤꯌꯨ ꯍꯥꯏꯁꯤꯕꯨ ꯀꯔꯤ ꯇꯧꯗꯣꯏꯅꯣꯕ ꯅꯣꯏꯕꯨ ꯃꯤ ꯑꯁꯤꯕꯗꯨꯅ ꯈꯨꯝꯃꯣꯍꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯔꯅꯨ ꯍꯥꯏꯔꯛꯑꯣ ꯃꯃꯤꯗ ꯌꯦꯡꯉ ꯂꯩꯔꯦ ꯀꯣꯄꯤ ꯀꯌꯥ ꯍꯧꯕꯒꯗꯣ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯗꯤꯌꯦ ꯁ꯭ꯋꯥꯏꯁꯤꯗ ꯂꯝꯌꯦꯟ ꯇꯨꯔꯦꯟꯕ ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯛꯇꯕ ꯃꯆꯥ ꯃꯌꯥꯝ ꯂꯥꯛꯁꯜꯂꯒ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯤꯕ ꯑꯣ ꯇꯥ ꯊꯝꯕꯧ ꯍꯤꯌꯥꯡ ꯑꯊꯧꯕꯗꯣ ꯐꯥꯔꯨꯔꯁꯤ ꯂꯥꯛꯑꯣ ꯅꯣꯏꯅ ꯀꯣꯄꯤ ꯀꯌꯥ ꯍꯧꯕꯒ ꯊꯤꯔꯤꯗꯣ ꯀꯔꯤꯒꯤꯅꯣ ꯀꯔꯤ ꯏꯆꯥꯁꯦ ꯐꯖ ꯀꯩꯅꯣ ꯄꯨꯄꯨ ꯇꯣꯝꯕꯒꯤ ꯁꯦꯁꯀꯤ ꯀꯩꯅꯣ ꯄꯄꯥꯗꯅꯦ ꯁꯨꯃꯥꯏꯅ ꯍꯥꯏꯒꯁꯦ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯑꯝꯅꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯊꯝꯃꯝꯃꯣ ꯑꯝꯇ ꯍꯥꯏꯖ ꯍꯥꯏꯔꯣ ꯀꯩꯅꯣꯝꯃꯁꯨ ꯍꯥꯏ ꯍꯟꯅꯨꯅ ꯍꯥꯏꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯃꯐꯝꯁꯤꯗ ꯊꯅꯝꯃꯨ ꯍꯥꯏꯕ ꯑꯗꯨ ꯃꯈꯥ ꯇꯥꯕꯗꯤ ꯈꯪꯗ꯭ꯔꯦꯁꯨ ꯍꯟꯅꯨꯅ ꯍꯥꯏꯕ ꯑꯃꯁꯨ ꯌꯥꯎꯔꯤ ꯔꯣꯜꯁꯤꯗ ꯀꯩ ꯍꯥꯏꯔꯝꯗꯦ ꯃꯈꯥ ꯇꯥꯕꯗ ꯑꯁꯤꯕ ꯍꯛꯆꯥꯡꯗ ꯃꯐꯝꯁꯤꯗ ꯊꯅꯝꯃꯨ ꯍꯌꯦꯡꯃꯛ ꯍꯥꯏꯕ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯍꯌꯦꯡꯃꯛ ꯊꯅꯝꯃꯨ ꯍꯥꯏꯕ ꯑꯣꯏꯔꯝꯅꯤ ꯃꯥ ꯉꯁꯥꯏꯗꯤ ꯍꯌꯦꯡꯃꯨꯛꯁꯨ ꯐꯖꯅ ꯍꯥꯏꯔꯝꯃꯦ ꯉꯁꯥꯏꯗꯤ ꯍꯥꯏꯔꯝꯃꯦ ꯑꯁꯤꯒꯤ ꯍꯛꯆꯥꯡꯗ ꯃꯐꯝꯁꯤꯗ ꯊꯅꯝꯃꯨ ꯅꯠꯇ꯭ꯔꯗꯤ ꯐꯨꯔꯁꯤꯕꯣ ꯄꯨꯄꯨ ꯇꯣꯝꯕ ꯗꯥꯏꯔꯦꯛ ꯀꯣꯄꯤꯅꯤ ꯃꯥ ꯇꯧꯔꯤꯁꯦ ꯃꯤ ꯈꯨꯐꯨꯁꯤ ꯄꯨꯄꯨ ꯇꯣꯝꯕ ꯅꯣꯏꯒꯤ ꯒꯥꯔꯤꯁꯤ ꯀꯌꯥ ꯄꯤꯕ ꯒꯥꯔꯤꯅꯣꯅꯦ ꯍꯤꯌꯥꯡ ꯑꯊꯧꯕꯒꯤ ꯃꯌꯥꯝ ꯃꯅꯨꯡꯗ ꯀꯔꯤ ꯌꯥꯎꯋꯦ ꯍꯥꯏꯕꯅꯣ ꯕꯣꯁꯁꯤ ꯀꯃꯥꯏ ꯍꯥꯏꯅꯤ ꯑꯩꯅ ꯍꯥꯏꯁꯤ ꯇꯥꯗꯦ ꯅꯣꯏꯅ ꯑꯁꯤꯕꯗꯨꯒꯤ ꯃꯌꯥꯝ ꯃꯅꯨꯡꯗ ꯀꯔꯤ ꯌꯥꯎꯋꯦ ꯍꯥꯏꯕꯅꯣ ꯃꯥꯏꯗꯤ ꯚꯤꯗꯤꯑꯣ ꯅꯝꯃꯗꯤ ꯀꯥꯔꯟ ꯇꯥ ꯍꯧꯔꯛꯑꯅꯤ ꯊꯑꯣꯏꯀꯤ ꯍꯥꯏꯔꯗꯤ ꯌꯥꯔꯔꯣꯏ